नापेत पलीदगी नोंगदम फाउरगा म्यांमार बॉर्डर योबा याबा लंबी नेशनल हाईवे सेंटर ओहेन्ना बादा तक्सिनख्रे हाइना फुंगयार केंद्र की एमएलए लैसियो कैसिंगना हाइख्रे मेजर सोंगथा मिया लैखिदबगी चामगा तरा निपानलक सुबा निंगसिंग थौरम मफम कयादा पांगथोकनख्रे खुरुमजरी ICB पाउमियंग ताबिरबसिंगबु तराम नोकचरी पाउ संदोकना पिजरी नापेत पलीदगी नोंगदम फाउरगा म्यांमार बॉर्डर योबा याबा नेशनल हाईवे ओहेन्नबा सेंटर दा हाइजेख्रे हाइना फुंगयार केंद्र की एमएलए लैसियो कैसिंगना ISTB दा फोंदोरक्ले ISTB गा अखनना उन्नबदा लैसियोना मखा ताखिबदा लमलाई केंद्र की नापेत पलीदगी हौरगा अंड्रो केंद्र की मोइरांग पुरेल तुमु खोंग फाउरगा नोंगदम तांकुल फाउबगी लंबी हानादगी अचौबा ओइना लैरि नोंगदम तांकुलदगी तांकुल हुंदुंग योबा लंबी PMGSY की मखादा सेमखिबनी तांकुल हुंदुंगदगी फुंगयार कामजोंग फाउरगा म्यांमार बॉर्डर यौना सेमखिबा याबा लंबी असी नेशनल हाईवे दा ओंथोकलबदी कामजोंग डिस्ट्रिक्ट ता कानबा कया फंगनी हाइखि फुंगयार केंद्र सु ओइबा कामजोंग डिस्ट्रिक्ट सु ओइरिबा स्क्वायर किलोमीटर 2,250 पाक चाउना सेंगदोकलिबा मफम असी लंबी अमगी मखादा लोइना चटपा याद्रि हौजिक यारिपोक्तगी कसम खुलेन ताबा याइंगंग पोपीदगी फुंगयार अमदी कामजोंग उख्रुल की सिरोय चिंगदगी साहमपुंग ब्लॉक नापेत पलीदगी तांकुल हुंदुंग योबा लंबी सिंग असिदा चटनरी करिगुंबा नापेत पलीदगी तांकुल हुंदुंग फाउरगा कामजोंग अमदी म्यांमार बॉर्डर यौना नेशनल हाईवे सेमलबदी कसम खुलेन नोंगदम तांकुल फुंगयार कामजोंग संपुंग सत्खिबा याबा लंबी ओइगनी हौजिक कोइरगा चटलिबा असी असंबा लंबी ओइरगनी सु हाइखि हाना लेरंबा पालंबा गवर्नमेंट सिंगसिना लंबी की अलाइनमेंट से फजना सेममदबा अदुन लंबी सी तोगान चटदगी अखोय डेवलपमेंट पुरकपदे याम वायबा जोन सी यामंदन कंपैक्ट ओइना लंबी दो लोइना लिंक तौर लेरदी डेवलपमेंट खर थूदब अदुना अइना हाइनिंगबसे फुंगयार जी होजिक यांगपोपी फावर चट मतमदा 110 किलोमीटर ने नोंगदमदगी तांगखलुंगदोंग फावरगा फुंगयार कारदी 60 किलोमीटर यौदबिदे यौगनेबा अदु कमजोंग सी सिदगी अमुक फर्दर 80 किलोमीटर यौगनेबा कमजोंग से अदु ओरेदी होजिक कमजोंग 125-30 किलोमीटर चटपसे 45 किलोमीटर शॉर्टन ओइगिनी फुंगयार सु 40 किलोमीटर गुंबा शॉर्टन ओइगनेबा सामपुंग एरिया 200 किलोमीटर गुंबा होजिक चटलिसे 60 किलोमीटर गुंबा हंथगनेबा बॉर्डर एरिया यौसे मसीगी लंबी सी सेमम बतारदी कमजोंग डिस्ट्रिक्ट सी याम चावरा सांगबसे चटपदा अखो टाइम सेव ओइगनी इकोनॉमिकल ओइगनी ग्रेडियंट फै लंबी सेमदा वारोय अदुना मसी से प्रोपोजल से थाग्रमने कन सेंटर दा अहनमदा NEC गिदा अखो प्रोजेक्ट से थाग्रमने मदुगी अप्रूवल रेस्पॉन्स हुजिक फाउंगाइदी लिसिंगमगा चनिपान मरिफु तरामाथगी मणिपुर की निंग तंबा ngaknabagi lanfamda lanjingpurel ama oina langthenakhiba मेजर सोंगथा मिया लैखिदबगी चामगा तरा निपान लक्सुबा निंगसिंग थौरम अथौबा असगी पोकनाफम लमदम खुवाई ललामबुंग सिनजाबुंग लैरक्ता लैबा मेजर सोंगथा मियागी मितमदा लैशुकतुना इकाई खुमनाबा उद्ख्रे इमुंग मनुंग साgai नातै सिंगना सरुक यादुना पांगथोकिबा थौरम मदुदा मेजर सोंगथा मिया मेमोरियल कमिटी असगी सेक्रेटरी चोंगथाम इबुंगोबिना लिसिंगनी कुनमंगादगी अचौबा अथौबा मेजर सोंगथा मियागी मितम असिबु खिंदुना लमदम असगी मियामना चही खुदिंगी इकाई खुमनाबा उतुना लाकली लोइनना त्रिपुरा दसु अथौबा असगी मितम अमा खिंदुना ngasi maksu lamdam adongi miyamna ikai khumnaba utuna ningsingli masida imung manung sagai khaki natana lamdam asigi tongan ba lupsingi mayamna su saruk yaduna thauram asi pangthoktuna lakli miyamna athauba major chongtha miyagi mafamda ikai khumnaba utpagi thauram asida saruk yakiba asida su thagatba phungdokhi asigi numera sida ekhoi leiba asigi miyamna athauba Neza Chongtha Miyada Haika Laikat Tambidana Ikai Khunu Utpibase Mase Ekhoi Sinjal Langjariba Neza Chongtha Miya Memorial Committee Loina na Singjubungi Seisda Ekhoi Lejariba Chongtham Sagi Sengwa Saka Loop Ekhoi Pumbana Ekhoi Miyambu Atara Amna Okjari Amadi Nasigi Numesida Thawai Yauna Athawai Mafam Haika Laikat Tambidabase Masigi Damuta Hainingali Thakapado Hondokjari मणिपुर लेंगा के हायर एजुकेशन डिपार्टमेंट के मखादा लैरिबा गवर्नमेंट कॉलेज सिंगे
assistant professor chamriga taramapan MPSC gi khuthangda launabagi damak allied subject ki matang asida tongan ba wafam kaya lakliba asina recruitment asida yagadawriba candidate kaya asuki matik chamamnaba fawhale adubu ngasi fawba MPSC gi maikaidagi nakai sengba clarification ama fawwa thamdaba amadi form thazin bagi matamsu sangdoktabana miyam amadi aspirant kayada chamamnaba ngasi fawwa fawhanduna thamlakle haina KSA na hairi Maramaduna MPSC authority na athuba matamda hiramasigi matangda miyam khangna clarification ama thambiduna miyam gi chamamnaba asi kokhan binaba KSA gi maikaidagi MPSC authority gi mafamda thamlakli nakal amaromda recruitment asigi form thazin bagi thabagasi dasu MPSC authority gi maikaidagi achauba asoiba amadi section dabagi mami yamna chauna tari asigumba section dabagi thawung asi MPSC gumba awangba exam conducting body amana asum tawduna leirabadi MPSC da karamna miyamna thazaba thamgadawribano amadi asigumba fibam asida MPSC na lobana recruitment exam da thaza dabagi chang hengalakani maramaduna asoiba sing asi semdoktuna nauna online amadi offline da form thazin bagi anawa matam lepiu haidi Site Society Manipur Imphal na sinduna site sagai gi khundarol kobal larik amang ase Imphal East ki yaripok tulihal awang laikai da leiba Alhaset Abdul Malik ki yumda phongkre amadi PhD award phanglabi se sagai gi ningol amasu oktuna pukning thagwetkhre ngasi gi larik phongbagi thoramadu da Minority Commission Manipur gi hana gi chairperson Alhas Dr Burhanuddin na athoiba mithungland Deputy SP Imphal Alhas Rizauddin na thoram mapu aduga Additional Deputy Commissioner Chandal MD Firoz Khan Writers Union Imphal gi hana gi Secretary SM Sek amadi Advocate Ravi Khan na akhanaba mithunglen sing oina sarukya ki Thoramadu da wangang kiba wangang loisingna listing amaga chatruk supna nipanda se sagai gi machin manau akhumna Manipur da lakraba matung ngasi se sagai bu Mera mayum haina maming kaukibagi matang amadi sagai machin manau ahumna Islam lining gi damak laukiba thodang kaya gi matang da wafam kaya sumiyam da thamke Chamri ga kunmanga hena avoid ko adi mako gi ningon piradna adi kudane ka kana katta seti pe mana pa kaya lai Islamic point of view da ko gi religion ki tongan ba distinct feature lai chawdi wani aduga culture kaya amadi loan da su cha pige su koina manari ngasteni Kukil hubasingna ireng naga village ki waiting se sidot lambana maram oiraga irang thogliba asi Naga People's Organization na pendaba amasung yaningdaba phongdorakli lob asina thadorakpa cherolda kukil and stay away haina thazilamba aduna fibam asi hena lusin hanbada natana khoisaungnaba phawhale madugi matung tarakpada masana masabu commander ni haizaba Tiger Allies thangboy captain hariba mioi asina ireng naga village ki chairman da attack chathagani haina kihalakiba adugi matangda sengdokadabani asigumba kihanbagi thabagasi yamna Sathiba amasung lamdam adugi ingtapa security amadi puna hingminabagi lambida atamnana singnarakpani mari lainabasingna khudakta mityeng changduna achumba wayal phangdrabadi fibam hena lushinba oirakpa yai masi thoktanana ba singadabani su haiki RK Sanatombi Devi Vidyalaya North AOC da chahigi oiba exhibition stream pangthokre streaming Little Mind as showcasing multidisciplinary experiential education in alignment with NEP 2020 haiba theme da pangthokiba thauramadu da tongan ba class ki mahiroi singi exhibition sing utki mahiroi singi oiba puppet show traditional song na chingba utuna pangthokiba exhibition aduga mari lainana RK Sanatombi Devi Vidyalaya gi head academy Soraisham Pramilana Thauram masi chahi khudingi pangthoktuna mahiroi singda skill hengat hanba innovative creativity hengat handuna life skill hengat hanba da chawna mateng pangnabagi pandamda pangthokpani exhibition gi program ni haiki Mokoi masada leiriba creativity sa sum matang sumba torokpa singsida hena akoina sahi kudingi tawsida moisida lu henkale eba sige kano singse quality singse duna ga questioning sing henkale creativity degi artistic oiba scientific mind degi kano se critical question solve problem solving gi idea ga se loin develop tawre ado hena moidu su yam nungai zaba parents sing du su yam nungai zaba adugumbagi khudung saba ma oire aduna tasenga haira kanda di overall sigi kano sina akoy pangthuiba
exhibition sina moibo holistic development oiba aduga life skills development bada development purak pada chauba mateng ama oyena sumai logjege Thoramadu special guest on Saruk Yakiba, Dr. Helena Optometry College and Eye Hospital Infal Managing Director, Dr. Helena Nomaithemna Asigumba Thoram, Chahi Kudingi Pangtokpa Asida Mahak Masasu Leptana Saruk Yaduna Lakli, Asigumba Mahiresing da Ahen Best Skill Pibaga Loinana Parentsing to Saruk Yahanduna, School Asina Mahiresing Asibu Mahimasing Tambibaga Loinana Ahen Best Skill Kaya Piri Haiba, Utpa Asigumba Yamna Afaba Amani Haiki. Department of Mathematics, the Namanjuri University, na Ministry of Statistics and Program Implementation, Government of India, ge sponsor Makada tha asigi tara nipan fawa chathagadaba taruk shuba National Conference on Recent Advances in Mathematical Sciences and New Trend in Statistics ke manung chana ngasi su thoramasi Central Hall DM College of Science ta pangtokre. Thoramadu da mapan lamdagi lakpa scientists sing experts sing amasung Manipur ge mathematics ke lamda masuk nairaba myoy sing faculty sing amasung mahiroi sing na saruk yakhi. Thoramadu ga mari lainana resource person sing na mathematics ke tongan by Hiram sing da wangang ki. Thoramadu ga mari lainana GP Women College ke Mathematics Department ki head Dr. Salam Samarendra na mathematics ke lamda hojukti ahong bakaya laire artificial intelligence na achawa safu ama pirakli ahong bakaya asi khangminana ba asigumba thoram asi pangthokpani haike. Thoram asida mapandagi scientists sing yauna expert kaya lakli makoiga oza sing amasung mahiroi singa interaction na chingba pangthoktuna khana nainaduna research scholar yauna aikoi pumnamak mathematics ke lamda anawa wakalon kaya khanghaunabagi pandamda thoram asi pangthokpani haike. Tongan by Koi area sida Chapchana Koi Kanajadana, Loina Koi Hogaliba, research scholars in she, Tongan Laiba, institutions in the university, the Laiba University Professor Mayamsi the Koi an open knowledge, Pangaga Hojiki Matamda, Koi hacking Dauba, the computer security, Sigi Matangida, Yoshina, Adigo, operation research. Hariba sigi mayam sida akhoi sanction dana statistical tools palaga taudana chumlaban numit humni gi chumlaban national conference on recent advances in mathematics as well as new trends in statistics DM University Maruina Central Hall DM College of Science sida akhoi tawjagan Huzigate Mabrema tanglang minasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azab thammo Sige say next time tina checksin na laksilo ka thamlo banine Dadarang se juhar habaga amta kidarbo Asumna mayam na machalbo ngapshan lugum masigi yung masibu asoya ngan ko kadabagi next time tina ngapseli next time ti juhar habadi ngakok na basim bani zaman technology sina bana concrete ka tok na tina ba matamda kapam ng amuk na angle adli next TMT strength is in the way honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthok jagadori Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadori akupa marol ki damak pizariba number asida paw phawiro Break ki matang makha tarakpa pawda January Tarata Manipur Police ke Facebook group ta phongla khiba security force na fare hairiba chabungbam thaibema chahi nifumapan Elias Meda leifam tera lokrakpham lekai mioi asi RPF amadi masage lanmi sanglo PLA na karigumba hiram amatada mari leina de haina lona thinkraba loop asage assistant secretary publicity bamking cherol amana sengdorakli
Kumbi Esigi Wangu Terakong Gram Panchayat ki Manung Chanba Wangu Terakong Thobal Laikai Ward number 8 polling number 29/27 dagi imung mangagi voter kuntra mapana Kumbi Esigi MLA S Prem Chandraga Puna Chatminaragani Haibadagi MLA na voter singbu BJP ge Lengyan Yanduna Taramna Okpagi Achamba Thoram Ama Wangu Terakong Thobal Laikai da Pangthokre Thoram Maduda BJP Kumbi Mandal ge President Seram Angaushana Secretary W Thoiba Secretary Organization N Opendro Wangu Terakong Gram Panchayat ki Ward number 8 ki Hana gi member P Ibo Pishak Maru Oiba Myoising Oina Sarukyaki Taranipan Suba Manipur State League Lisingani Kunmanga Kuntarukta Ahanba Oina Saruk Yariba Kumbi FC gi Sanaroi Shingbu Kumbi AC gi MLA S Prem Chandrana Pukning Thogatpa Oina players singda track shoot amadi Kumbi FC gi organizing team da MLA na lupa lakh amaga lising yang kai mateng pangkre Thoram maduda BJP Kumbi Mandal gi President Seram Angaushana Secretary W Thoiba Hanagi Kumbi Nagar Panchayat ki Chairperson Nongmaitem Ongbi Saran Kumari FC Kumbi gi President Nongmaiten Gopensu Sarukyaki MLA S Prem Chandra na ngasi sanariba players ngasi international gi thakta sanaba ngamba oiresanu aikoi na ngasi sanariba thawai yaung honariba mayam asi lamdam asigi mingchat purakadauri bani sanaroi shingbu afaba lambida pukhatnaba honariba Kumbi FC gi damak makhata na mateng pangkhigani haiki afaba tarakpa khuding makta thamoi shengna mateng pangbagi hainabi leisi haiki aikoi masel amana afaba tawrukda akoi singkhatnaba mateng pangba ngambi hainabi se akoi legadabni masnaisida aina sawba aina pikpa amata leite mateng paningba mi haibase ishona akoida piramise oi matam khara khaktani matam khara hingmasida kanagi makta lokhi hingamgadabase sugumba FC Kumbi gi hogale inaw singna sponsor tawrga tuan ba hiram kaya mangurba mayam ama ay hakati akoi Kumbi assembly constituency gi su bukataba yade haibna tawrpase wase ida fight gi leba fa nioi bane punsina tawge khan bataba ma apa bane hai targi da koi thawai ka thu zo fa dum ka thokche aduga migi oi da pa da ngam migi soi bati ba migi sin bati ngam na koi masen leba ngang bu da isabu di mangan dum jayab se koi mai thamjari Kumbi FC gi President Nongmaiten Gopena Ahanba Oina Taranipan Suba Manipur State League te yauba fangjaba Kumbi FC team da ngasi Kendra asigi MLA na players singi damak dress suit mateng pangbiba tanatana yamlaba senfam mateng pangbiba gi damak thagatpa phungdokhi Honorable MLA na FC Kumbi gi sentungi awaba amadi lakadaba sentungi polem ke asi kongnaraba hojuji maki oina aro benata bida hojumak okang masigi oina koi gita karoga sinunabagi damakta FC Kumbi da Honorable MLA na lupa la amagali sinya kai sinabi dabi sigi damakta Honorable MLA do FC Kumbi gi nakoi dabi thagat chabe kongdok seri FC Kumbi gi players singu sangat pada sabu daita lobi deba official singi thona PB ramba gi damakta tax sponsor tobi deba Honorable MLA go FC Kumbi na mukana thagat chabe kongdok seri Aroi beda maroi pawa muka na pizari Napet Palidagi Nongdam Paraga Myanmar border Yoba Yaba Lambi National Highway Ohenaba Center da Taksin Kre Haina Pungyar Kendrogi MLA Laisio Kaising na High Kre Major Songthamya Laikidabagi Chamaga Tara Nipan Lak Suba Ningsing Thoram Mafam Kayada Pangthokre Pawagi oina STV na pizza pa pawmatang asal sunjari miteng tabi ba punamapu amukana krumjari